ꯃꯎꯟꯗꯣ ꯃꯎꯟ ꯂꯩ ꯃꯀꯨ ꯗꯟ ꯂꯥꯎꯋꯦ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯁꯦ ꯀꯥꯟꯅꯗꯦ ꯃꯇꯨꯝ ꯆꯥꯅ ꯑꯝꯇ ꯆꯥꯒꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯔ ꯃꯩꯇꯩꯅ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯜ ꯑꯩ ꯁꯥꯔ ꯃꯩꯇꯩꯅꯦ ꯏꯆꯤꯜ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯊꯦꯜꯅꯤ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯊꯦꯜꯁꯦ ꯑꯗꯣ ꯏꯆꯤꯜ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯀꯩ ꯃꯊꯦꯜ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯉꯥꯍꯩ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯕ꯭ꯔꯣ ꯉꯥꯍꯩ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯥꯍꯩ ꯅꯠꯇ꯭ꯔꯣ ꯉꯥꯍꯩꯅꯤꯀꯣ ꯏꯆꯤꯜ ꯉꯥꯍꯩ ꯑꯃꯨꯛ ꯃꯥꯜꯂꯣꯏ ꯃꯩ ꯆꯠꯄ ꯃꯊꯦꯜꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯗꯨꯗꯤ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯁꯦ ꯀꯥꯟꯅꯗꯦ ꯃꯇꯨꯝ ꯆꯥꯅ ꯑꯝꯇ ꯆꯥꯒꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯁꯤꯗ ꯏꯁꯤꯡ ꯊꯛꯈꯤꯒꯦ ꯉꯥꯍꯩꯁꯦ ꯑꯩꯗꯤ ꯇꯣꯏꯅ ꯆꯥꯕ ꯑꯣꯏꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯉꯥꯍꯩ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯕꯕꯥ ꯆꯥꯗꯦ ꯀꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥꯏ ꯑꯗꯣ ꯄꯨꯁꯟꯕꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯗꯕ ꯑꯗꯨꯅ ꯇꯣꯏꯅ ꯆꯥꯕ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯛꯈꯣꯝꯁꯦ ꯑꯃ ꯆꯥꯁꯟꯒꯦꯀꯣ ꯃꯇꯨꯝꯗꯤ ꯐꯖꯗ꯭ꯔꯦꯍꯦ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯃꯩ ꯆꯠꯂꯦ ꯆꯥꯕ ꯌꯥꯕ ꯍꯦꯟꯖꯥꯡꯅꯤ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯉꯥꯍꯩ ꯊꯣꯡꯕꯁꯤ ꯏꯆꯤꯜ ꯑꯁ ꯃꯍꯤ ꯅꯪ ꯂꯥꯎꯕꯅꯦ ꯃꯩ ꯆꯠꯂꯦ ꯍꯥꯏꯇꯥꯔꯕꯅꯤꯅ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯍꯥꯎꯕ ꯍꯦꯟꯖꯥꯡꯁꯤꯕꯨ ꯑꯗꯣ ꯉꯥꯍꯩ ꯃꯀꯣꯛ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯉꯥꯍꯩ ꯃꯀꯣꯛꯇꯣ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯉꯁꯤꯗꯤ ꯃꯇꯨꯡ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯑꯗꯣ ꯌꯦꯡꯕꯒꯤ ꯋꯥꯅꯤꯗ ꯏꯆꯤꯜ Oh, Không thích đâu rồi. Rồi cô xin đâu chứ.
ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅꯀꯣ ꯌꯦꯟ ꯃꯄꯨꯝ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯌꯥꯎꯋꯦ ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯈꯜꯂꯦ ꯆꯥꯊꯔꯛꯀꯦ ꯁꯨꯡꯇꯣꯏ ꯂꯣꯏꯗꯕꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯡ ꯃꯁꯦꯡ ꯍꯥꯞꯄꯦ ꯃꯣꯏ ꯌꯥꯝ ꯅꯧ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯍꯩ ꯊꯣꯡꯕ ꯍꯥꯎꯕ ꯑꯅꯤ ꯁꯨꯗꯦ ꯃꯥꯂꯦꯝꯁꯤꯗ ꯌꯥꯖꯤꯟꯕ ꯐꯥꯏꯗꯧꯅꯦ ꯃꯧꯟꯗꯣ ꯃꯧꯟ ꯂꯩ ꯃꯀꯨ ꯗꯟ ꯗꯟ ꯂꯥꯎꯋꯦ ꯃꯣꯏꯗꯣ ꯃꯔꯨ ꯈꯤꯇꯪ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯃꯌꯥꯡꯁꯤꯡꯒꯤꯁꯦ ꯃꯔꯨꯗꯣ ꯐꯥꯏꯗꯧꯅꯤꯗ 하오레헤이 근데 보통 없는데 동네 좋아해 뭐 단동네 행사 간다게 신호생 싸움을 노래가 싸움이 못한 살로스는 그래 싸움을 노래 그러면 신호생 비디오 못한 살로스라게 matang 비디오다 next 비디오다 yan hawa mathen pudu laksage ado sinau sing asi damakta kaina se losilak pada sinau singbo sar meiteina ekok khurum jari sinau sing adu aigi nuseba subscriber sing viewers sing kwa subscriber date ai nuseba ngasi kadang thengni moi darang di sinau sing ai video se like share subscribe tak sen miro mo na tro sinau sing